ꯅꯨꯡꯁꯤ ꯏꯈꯧ ꯂꯥꯡꯂꯛꯄ ꯃꯇꯝꯅꯤ, ꯅꯤꯡꯉꯥꯏ ꯆꯀ꯭ꯔꯤ ꯀꯟꯁꯤꯜꯂꯛꯄ ꯃꯇꯝꯅꯤ. ꯄꯤꯔꯥꯡꯒꯤ ꯏꯆꯦꯜꯁꯨ ꯅꯧꯔꯛꯄ ꯃꯇꯝ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯃꯥꯏꯅꯧꯕꯤ ꯃꯥꯅ ꯀꯞꯂꯤꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯥꯔꯊꯗꯤ ꯌꯥꯏꯇꯝꯕ ꯃꯥꯅ ꯈꯪꯕꯤꯈꯤꯗ꯭ꯔꯦ. ꯄꯨꯛꯅꯤꯡ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯀꯞꯆꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯀꯩꯒꯤꯅꯣ ꯍꯟꯗꯛꯇꯤ ꯄꯪꯀꯞꯇ ꯀꯞꯄꯤꯅ? ꯑꯩꯁꯨ ꯈꯪꯗꯦ, ꯊꯃꯣꯏꯗ ꯍꯪꯂꯤꯅꯤ ꯀꯩꯒꯤ ꯀꯞꯅꯤꯡꯉꯤꯅꯣ ꯍꯥꯏꯗꯅ. ꯅꯅꯥꯛꯇ ꯑꯩ ꯑꯃ ꯂꯦꯡꯗꯅ ꯂꯩꯔꯤꯉꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯞꯇꯥꯔꯗꯤ ꯑꯩꯅ ꯂꯥꯞꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯋꯥ ꯃꯩꯁꯥ ꯈꯥꯡꯕ ꯉꯝꯂꯛꯇ ꯑꯩ ꯁꯤꯅꯤꯡꯕ ꯐꯥꯎꯔꯛꯄꯁꯨ ꯌꯥꯏ. ꯍꯥꯏꯒꯅꯨ, ꯋꯥꯍꯩꯗꯨ ꯀꯟꯃꯜꯂꯤ. ꯀꯩꯁꯨꯝ ꯅꯠꯇꯕ ꯑꯃꯒꯤꯁꯨ ꯑꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯃꯁꯤ ꯄꯟꯕ ꯍꯧꯅꯗꯦ. ꯗꯌꯥꯏ, ꯑꯩꯒꯤ ꯃꯤꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯗꯨꯝ ꯎꯔꯒ ꯂꯩ. ꯀꯩ ꯎꯔꯤꯕ? ꯏꯆꯥꯁꯤꯅ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯄ ꯃꯤꯀꯨꯞꯇ ꯗꯌꯥꯏꯅ ꯑꯃ ꯃꯥꯂꯪꯕꯟ ꯑꯃ ꯄꯝꯗꯨꯅ ꯂꯩꯕꯗꯣ ꯃꯤꯠꯇ ꯁꯨꯝ ꯎꯔꯤꯕ. ꯎꯕ ꯅꯠꯇꯤꯌꯦ, ꯃꯗꯨꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ. ꯑꯩꯈꯣꯏ ꯌꯥꯏꯃꯁꯨ ꯍꯔꯥꯎꯔꯅꯤ, ꯑꯩꯁꯨ ꯍꯔꯥꯎꯔꯅꯤ. ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯁꯥꯟꯇꯤꯗ ꯂꯩꯔꯅꯤ. ꯗꯌꯥꯏ, ꯏꯃꯨꯡꯁꯤꯒꯤ ꯃꯅꯤꯡꯗꯤ ꯑꯩꯅ ꯊꯨꯡꯍꯟꯕ ꯉꯝꯗꯧꯔꯦꯀꯣ? ꯏꯃꯨꯡꯁꯦ ꯅꯪꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯍꯟꯗꯣꯏꯅꯤ. ꯁꯅꯥ, ꯇꯥꯏ, ꯀꯩ ꯍꯥꯏꯒꯦ? ꯅꯪꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤꯀꯣ? ꯃꯤꯡꯊꯣꯜꯗ ꯐꯪꯕꯗ ꯑꯩꯕꯨ ꯃꯇꯤꯛ ꯆꯥꯕ꯭ꯔꯅꯤ? ꯃꯤꯡꯊꯣꯜꯁꯤꯅ ꯐꯥꯎꯕ ꯅꯪꯒꯤ ꯅꯐꯝꯗ ꯇꯪꯖꯕꯅꯤ. ꯅꯪꯗꯤ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯕꯤꯅꯤ. ꯗꯌꯥꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯦ ꯍꯦꯟꯗꯤ ꯍꯦꯟꯃꯟꯕ ꯖꯥꯠꯅꯤ. ꯅꯨꯡꯁꯤꯃꯟꯈ꯭ꯔꯦ. ꯈꯔ ꯃꯌꯦꯡ ꯇꯥꯎ ꯍꯥꯏꯔꯣ? ꯇꯥꯒꯅꯨ, ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯥꯡꯗ ꯂꯩꯌꯨ, ꯀꯥ ꯍꯦꯟꯅꯁꯨ ꯍꯦꯟꯖꯤꯟꯗꯕꯤꯗ. ꯁꯅꯥ, ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯊꯦꯡꯅꯕ ꯑꯣꯏꯔꯒꯁꯨ ꯅꯪꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯛꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ. ꯀꯃꯥꯏꯅ ꯍꯛꯏꯕ? ꯃꯁꯛ ꯎꯗꯕ ꯊꯃꯣꯏꯒꯤ ꯇꯨꯔꯤꯅ ꯃꯌꯦꯛ ꯂꯥꯅ ꯍꯛꯈ꯭ꯔꯕꯅꯤ. ꯅꯣꯡꯂꯤꯛꯅ ꯈꯤꯇꯪ ꯆꯣꯠꯄꯗ ꯑꯃꯨꯛ ꯀꯣꯛꯈꯤꯅꯤꯀꯣ? ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯗ ꯅꯣꯡꯂꯤꯛ ꯃꯥꯅ ꯌꯩꯔꯕꯁꯨ ꯑꯗꯨꯕꯨ ꯊꯃꯣꯏꯁꯤꯗꯗꯤ ꯅꯣꯡꯂꯤꯛ ꯃꯥꯅ ꯍꯦꯟꯖꯤꯟꯕ ꯉꯝꯕ ꯅꯠꯇꯦꯗ. ꯑꯩꯁꯦ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯗꯧꯔꯦꯀꯣ? ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯒ ꯑꯩꯒꯤ ꯏꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯈꯤꯕꯗꯣ, ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅ ꯑꯃꯨꯛ ꯃꯃꯥ ꯑꯩꯒꯤ ꯃꯐꯝꯗ ꯅꯤꯡꯉꯥꯏ ꯇꯧꯔꯅꯤꯀꯣ? ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯏꯆꯥꯒꯤ ꯑꯆꯥꯄꯣꯠꯁꯨ ꯂꯩꯔꯛꯀꯅꯤ, ꯏꯆꯥꯒꯤ ꯐꯤꯔꯣꯜꯁꯨ ꯑꯗꯨꯝ ꯂꯩꯅꯤ. ꯑꯩꯒꯤꯗꯤ ꯂꯩꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯁꯦ? ꯅꯪꯒꯤꯅ ꯏꯅꯔꯖꯤ ꯕꯣꯁꯇꯔ ꯀꯥꯞꯄꯤꯗꯣꯏꯕ, ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯋꯥꯔ ꯀꯟꯕꯗꯣ. ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯗꯌꯥꯏꯁꯤꯗꯤꯕ. ꯈꯪꯗꯦꯗ ꯁꯅꯥ, ꯃꯄꯥ ꯑꯣꯏꯗꯧꯔꯤ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯈꯟꯖꯤꯜꯂꯨꯔꯒꯗꯤ ꯌꯥꯝ ꯏꯀꯥꯏꯈ꯭ꯔꯄꯣꯠꯅꯤꯗ. ꯅꯨꯄꯥ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯥꯏꯅꯧꯕꯤ ꯃꯃꯥꯏ ꯁꯨꯛꯂꯒ ꯗꯌꯥꯏꯒꯤ ꯍꯧꯅꯕꯤ ꯑꯃꯨꯛ ꯍꯧꯔꯛꯑꯅꯤ. ꯑꯩꯅ ꯑꯩꯁꯦ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ? ꯅꯪꯕꯨ ꯏꯀꯥꯏꯗꯕ꯭ꯔꯕ? ꯏꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ. ꯑꯋꯣꯏ ꯇꯥꯅ ꯁꯨꯝ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗ ꯃꯥꯏꯅꯧꯕꯤ ꯈꯣꯟꯖꯦꯜ ꯂꯧꯊꯥꯅ, ꯗꯌꯥꯏ. ꯀꯩꯅꯣ? ꯗꯌꯥꯏ. ꯀꯩꯅꯣ ꯃꯤ ꯁꯅꯥ, ꯑꯗꯨꯃꯥꯏꯅ ꯀꯧꯕ ꯍꯧꯅꯕ꯭ꯔꯣ? ꯗꯌꯥꯏꯁꯦ ꯌꯥꯝ ꯀꯧꯅꯤꯡꯉꯛꯄ. ꯋꯥꯈꯜꯗꯣ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯌꯥꯏꯇꯝꯕ ꯀꯥꯔꯟ ꯇꯥꯔꯛꯄꯅꯤ. ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯀꯧꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯇꯅꯤꯛ ꯇꯅꯤꯛ ꯂꯥꯎꯔꯤꯁꯤꯅ ꯀꯩꯒꯤ? ꯌꯥꯔꯦ, ꯊꯃꯣꯏꯒꯗꯣ ꯑꯝꯇ ꯇꯅꯤꯛꯈꯤꯅꯨ. ꯐꯥꯒꯤ ꯅꯠꯇꯦ ꯁꯅꯥ, ꯑꯩꯒꯤ ꯃꯤꯍꯨꯜꯁꯦ ꯅꯪꯕꯨ ꯀꯩꯝꯇ ꯇꯥꯗꯕ꯭ꯔꯣ? ꯑꯩꯗꯤ ꯀꯩꯝꯇ ꯇꯥꯗꯦꯅ. ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯖꯧꯁꯦ. ꯁꯤ ꯍꯥꯏꯔꯒ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯃꯈꯨꯠꯇꯣ ꯌꯥꯏꯇꯝꯕꯅ ꯇꯥꯞ ꯄꯥꯏꯈꯠꯂꯤ. ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯍꯨ ꯃꯄꯥ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯁꯨ ꯊꯝꯂꯒ ꯌꯦꯡꯍꯜꯂꯤ. ꯑꯗꯨꯛ ꯂꯥꯡꯇꯛꯅꯅ ꯆꯣꯡꯂꯤꯕ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜꯗꯨ ꯇꯥꯔꯒ ꯃꯥꯏꯅꯧꯕꯤ ꯃꯥꯁꯨ ꯍꯥꯏꯔꯛꯏ. ꯍꯣꯏꯅꯦ, ꯆꯣꯡꯉꯤꯅꯦ ꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯆꯣꯡꯉꯤ. ꯑꯗꯨꯅꯤ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝ. ꯅꯨꯡꯁꯤꯔꯒ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯁꯦ ꯆꯣꯡꯅꯕ꯭ꯔꯣ ꯍꯥꯏꯁꯦ? ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯁꯤꯅ ꯋꯥꯔꯣꯜ ꯈꯔ ꯍꯥꯏꯅꯤꯡꯉꯤ, ꯃꯗꯨ ꯇꯥꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ. ꯀꯃꯥꯏꯅ ꯇꯥꯗꯣꯏꯕ ꯑꯩꯗꯤ? ꯎꯄꯥꯏ ꯑꯃ ꯀꯣꯛ ꯊꯤꯌꯨꯗꯅ. ꯃꯥꯏꯅꯧꯕꯤ ꯇꯞ ꯇꯞꯅ ꯌꯦꯠ ꯊꯪꯕ ꯃꯥꯒꯤ ꯅꯥꯞꯄꯗꯣ ꯊꯃꯣꯏ ꯃꯄꯥꯁꯤꯗ ꯊꯥꯡꯖꯤꯜꯂꯤ. ꯅꯨꯄꯥꯁꯤꯒꯤ ꯊꯃꯣꯏ ꯃꯄꯥꯗ ꯃꯅꯥꯗꯨ ꯈꯝ ꯊꯦꯡꯅ ꯅꯞꯁꯤꯜꯂꯒ ꯃꯤꯍꯨꯜ ꯑꯗꯨꯕꯨ ꯇꯥꯔꯝꯃꯤ. ꯙꯛ ꯙꯛ ꯍꯥꯏꯅ ꯆꯣꯡꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯔꯒ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯅꯨꯄꯤ ꯃꯥꯒꯤ ꯋꯥꯈꯜꯗꯁꯨ ꯐꯥꯎꯔꯛꯂꯤ. ꯇꯥꯔꯛꯂꯤ ꯌꯥꯏꯇꯝꯕ ꯃꯥꯒꯤ ꯆꯤꯡꯂꯦꯝꯖꯕ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ. ꯁꯅꯥ, ꯏꯆꯦꯜꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯒꯁꯨ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯁꯤꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯇꯣꯏꯅ ꯍꯥꯏꯔꯤ ꯁꯅꯥ. ꯂꯦꯞꯄ ꯂꯩꯇꯅ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯦ
ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩ ꯉꯥꯛꯇꯅꯤ ꯃꯥꯅ ꯃꯔꯣꯜ ꯊꯣꯛꯂꯝꯂꯒꯗꯤ ꯅꯪꯁꯨ ꯁꯣꯏꯗꯅ ꯇꯥꯕ ꯐꯪꯂꯝꯒꯅꯤ ꯑꯗꯨꯕꯨ ꯁꯅꯥ ꯃꯤꯍꯨꯜ ꯑꯁꯤꯅ ꯂꯦꯞꯈꯤꯕꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜꯁꯨ ꯁꯣꯏꯗꯅ ꯂꯦꯞꯈꯤꯅꯤꯀꯣ ꯃꯤꯀꯨꯞꯇꯣ ꯂꯥꯛꯈꯤꯒꯅꯤ ꯈꯟꯕꯗ ꯑꯩ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯑꯩ ꯌꯥꯝ ꯋꯥꯏ ꯉꯁꯤ ꯍꯤꯡꯂꯤꯕ ꯑꯁꯤꯒꯨꯝ ꯃꯤꯀꯨꯞꯁꯤꯅ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯗꯤ ꯂꯩꯅꯤꯡꯉꯤ ꯁꯅꯥ ꯁꯅꯥ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯁꯅꯥ ꯗꯛ ꯗꯛ ꯂꯥꯎꯅ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯅꯨꯄꯤ ꯃꯥꯒꯤ ꯅꯥꯞꯄꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯔꯛꯈꯤꯕꯅꯤ ꯃꯪꯂꯥꯟꯒꯨꯝꯅ ꯊꯣꯛꯏ ꯃꯥꯏꯅꯧꯕꯤ ꯏꯉꯛꯉꯛꯅ ꯇꯨꯃꯤꯟ ꯃꯪꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯈꯖꯤꯛꯁꯨ ꯂꯦꯡꯗꯦ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯃꯆꯤ ꯂꯦꯡꯂꯒ ꯌꯥꯏꯇꯝꯕ ꯃꯥꯅꯁꯨ ꯍꯥꯏꯔꯛꯏ ꯃꯤꯍꯨꯜ ꯇꯥꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯃꯤꯍꯨꯜꯗꯤ ꯇꯞꯊꯕꯕꯨ ꯍꯧꯔꯦꯗ ꯃꯥꯏꯅꯧꯕꯤ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯈꯪꯂꯛ ꯂꯥꯛꯇꯨꯅ ꯂꯣꯏꯔꯦ ꯉꯁꯥꯏꯅ ꯂꯣꯏꯔꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯑꯗꯨꯃꯥꯏꯅ ꯂꯩꯔꯁꯨ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦ ꯑꯗꯨꯗ ꯌꯥꯏ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯃꯌꯥꯝ ꯍꯥꯏꯌꯨ ꯑꯩꯁꯦ ꯂꯩꯁꯤꯒ ꯑꯝꯇꯪ ꯎꯅꯅꯤꯡꯕ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯃꯍꯥꯛꯒ ꯎꯅꯔꯒ ꯑꯝꯇꯪ ꯁꯦꯡꯗꯣꯛꯅꯤꯡꯕ ꯀꯩ ꯃꯇꯥꯡꯒꯤꯅꯣꯅꯦ ꯑꯩ ꯃꯉꯣꯟꯗ ꯌꯥꯝ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯑꯩ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯦ ꯃꯥꯅꯁꯨ ꯅꯪꯕꯨ ꯎꯅꯅꯤꯡꯕꯒꯤ ꯋꯥ ꯈꯔ ꯐꯣꯡꯗꯣꯛꯂꯝꯕꯅꯤ ꯑꯩꯅ ꯐꯠ ꯀꯟꯊꯣꯛꯈꯤꯕ ꯑꯉꯥꯡꯗꯨꯗ ꯑꯩꯅ ꯈꯨꯠꯀ ꯊꯥꯈꯤꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯩ ꯃꯥꯒ ꯑꯃꯨꯛꯇꯪ ꯎꯅꯗꯕ ꯌꯥꯗꯕꯅꯤ ꯀꯣꯟꯅ ꯑꯗꯨꯝ ꯎꯅꯔꯁꯨ ꯌꯥꯅꯤꯗ ꯀꯣꯟꯊꯕ ꯌꯥꯗꯦ ꯀꯔꯤ ꯑꯔꯨꯕ ꯂꯩꯒꯦꯅꯦ ꯃꯔꯝ ꯌꯥꯝ ꯂꯩꯔꯤ ꯀꯔꯤ ꯃꯔꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯌꯥꯏ ꯁꯨꯝ ꯎꯅꯔꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯦ ꯇꯧꯕꯅꯤ ꯁꯅꯥ ꯋꯥꯍꯩ ꯈꯔ ꯍꯥꯏꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯛ ꯌꯥꯝ ꯄꯥꯈꯠꯂꯤꯗꯨ ꯀꯩꯒꯤꯅꯣ ꯗꯥꯏꯅ ꯑꯃꯨꯛ ꯌꯥꯕꯤꯔꯣꯏꯗ꯭ꯔꯅ ꯑꯩ ꯄꯥꯈꯠꯂꯤꯕ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯅꯪꯅ ꯍꯥꯏꯕꯕꯣ ꯑꯗꯨꯗꯤ ꯗꯥꯏꯅ ꯑꯣꯐꯤꯁ ꯆꯠꯄꯗ ꯑꯩꯁꯨ ꯌꯥꯍꯧꯔꯁꯤꯔꯥ ꯅꯪꯅ ꯋꯥꯅ ꯆꯠꯂꯨꯗ꯭ꯔꯒꯁꯨ ꯑꯩ ꯅꯣꯏꯅ ꯄꯨꯔꯛ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯤꯒꯤꯁꯨ ꯑꯇꯩ ꯊꯕꯛ ꯂꯩꯔꯝꯒꯅꯤ ꯂꯩꯔꯁꯨ ꯈꯔ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕ ꯇꯥꯔꯦꯗꯅ ꯗꯥꯏ ꯉꯝꯃꯤ ꯍꯥꯏꯗꯅ ꯃꯤꯕꯨ ꯄꯪꯁꯤꯟꯗ ꯁꯤꯖꯤꯟꯅꯕꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯗꯦꯀꯣ ꯍꯦꯔꯥ ꯑꯗꯨꯒꯤ ꯋꯥ ꯉꯥꯛꯇꯁꯨ ꯅꯠꯇꯦꯗ ꯂꯩꯁꯤꯅꯁꯨ ꯑꯩꯈꯣꯏꯗ ꯑꯝꯇꯪ ꯂꯥꯛꯀꯦꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯕꯗꯨꯗ ꯃꯄꯥ ꯆꯥꯅꯕꯒꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯐꯔꯦꯁꯦ ꯗꯥꯏꯅ ꯐꯒꯗꯧꯕꯗꯣ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯤꯔꯣ ꯑꯩ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯅꯪꯗꯤ ꯀꯔꯤ ꯊꯕꯛ ꯏꯅꯥꯎ ꯃꯇꯣꯝꯗ ꯁꯨꯝ ꯊꯥꯗꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯈꯔ ꯀꯜꯂꯤꯕꯅꯤ ꯃꯇꯦꯡ ꯈꯔ ꯇꯧꯕ ꯌꯥꯏ ꯀꯩꯅꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯨꯀꯣꯅ ꯅꯤꯡꯊꯤꯅ ꯌꯦꯡꯅꯤꯡꯉꯤꯗꯣ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯤꯀꯣ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯃꯇꯥꯡ ꯆꯥꯗꯅ ꯄꯥꯈꯠꯄꯤꯔꯅꯨ ꯑꯩ ꯊꯣꯛꯑꯦꯀꯣ ꯐꯅꯤ ꯁꯅꯥ ꯏꯕꯦꯝꯃ ꯊꯣꯛꯄꯤꯔꯣ ꯆꯠꯈꯤꯕ ꯃꯇꯝꯗꯤ ꯈꯪꯍꯧꯕ ꯅꯠꯇꯦ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯅꯨꯡꯊꯤꯜ ꯃꯇꯝ ꯑꯣꯏꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯂꯝꯗꯨ ꯈꯔ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯅ ꯃꯈꯨꯠꯇ ꯁꯨꯝꯖꯤꯠ ꯑꯃ ꯄꯥꯏꯔꯒ ꯃꯥꯏꯅꯧꯕꯤ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯕꯅꯤ ꯃꯇꯩꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯃꯥꯂꯪꯕꯇ ꯍꯥꯟꯅ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩꯅꯣ ꯏꯇꯩꯃ ꯏꯔꯦꯟꯖꯅ ꯄꯣꯊꯥꯔꯒ ꯂꯩꯕꯤꯕ ꯌꯥꯗꯕ꯭ꯔꯣ ꯌꯥꯅꯤꯗ ꯋꯥꯏ ꯁꯤꯠꯄꯕꯨ ꯀꯩꯗꯧꯋꯦꯒꯦ ꯌꯥꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯗꯦ ꯀꯗꯥꯏ ꯁꯨꯝꯖꯤꯠꯇꯨ ꯄꯤꯔꯣ ꯏꯇꯩꯃ ꯑꯩꯃ ꯌꯥꯔꯅꯤ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯑꯁ ꯏꯇꯩꯃ ꯌꯥꯔꯣꯏꯕ ꯇꯥꯆꯧꯅꯒ ꯎꯈ꯭ꯔꯗꯤ ꯋꯥ ꯑꯃꯨꯛ ꯌꯥꯝꯅꯔꯛꯀꯅꯤ ꯄꯤꯔꯣꯁꯤ ꯏꯇꯩꯃ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯁꯨꯝꯖꯤꯠꯇꯨ ꯊꯨꯅ ꯃꯨꯜꯂꯤ ꯑꯗꯨꯒ ꯃꯥꯂꯪꯕ ꯋꯥꯏ ꯁꯤꯠꯄ ꯍꯧꯈ꯭ꯔꯦ ꯃꯥꯏꯅꯧꯕꯤ ꯎꯄꯥꯏ ꯂꯩꯇꯦ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯁꯤꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯇꯨꯅ ꯃꯥꯏꯅꯧꯕꯤ ꯊꯕꯛ ꯊꯤꯔꯛꯄꯅꯤ ꯇꯨꯜꯁꯤꯕꯨ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯂꯥꯏꯒꯤ ꯀꯣꯜꯂꯤꯛ ꯈꯔꯗꯨ ꯃꯥꯏꯅꯧꯕꯤ ꯃꯥꯅ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯄꯅꯤ ꯑꯍꯩ ꯄꯣꯊꯥꯔꯒ ꯑꯗꯨꯝ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯏꯃꯥ ꯉꯁꯥꯏꯗꯒꯤ ꯄꯣꯊꯥꯍꯧꯔꯦ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯏꯅꯤ ꯌꯦꯡꯉꯣꯏ ꯊꯕꯛ ꯇꯧꯅꯤꯡꯉꯤ ꯍꯥꯏꯗꯅ ꯁꯠ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯏꯪꯅ ꯇꯞꯅ ꯇꯧꯒꯗꯕꯅꯤ ꯀꯗꯥꯏ ꯂꯥꯏꯒꯤ ꯀꯣꯟꯗꯣ ꯏꯃꯥꯗ ꯄꯤꯔꯣ ꯏꯃꯥ ꯄꯨꯁꯤꯟꯈ꯭ꯔꯒꯦ ꯌꯥꯔꯅꯤ ꯏꯃꯥ ꯑꯩ ꯁꯨꯝ ꯄꯨꯁꯤꯟꯈ꯭ꯔꯒꯦ ꯁꯦ ꯏꯃꯥꯗ ꯄꯤꯔꯧꯁꯦ ꯍꯟꯖꯤꯟ ꯁꯨꯝ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗꯗꯤ ꯃꯥꯏꯅꯧꯕꯤ ꯃꯥꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯥꯏꯒꯤ ꯀꯣꯟꯗꯣ ꯃꯅꯦꯝ ꯏꯕꯦꯝꯃꯗ ꯁꯤꯟꯅꯈ꯭ꯔꯦ ꯃꯁꯨꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯕꯤ ꯁꯅꯥꯗꯣ ꯃꯃꯣꯟ ꯅꯣꯛꯂꯒ ꯃꯥꯁꯨ ꯃꯪꯒꯣꯜꯁꯤꯗ ꯀꯥꯔꯛꯄꯅꯤ ꯃꯆꯥ ꯌꯥꯏꯃꯅ ꯋꯥꯏ ꯁꯤꯠꯂꯒ ꯂꯩꯔꯝꯕꯗꯨꯗ ꯁꯅꯥꯅ ꯍꯥꯏꯔꯛꯏ
Sitlu sitlu. Angamba mateng pangnagadaubani. Phanimo, sitjagimo. Hoi hoi, silhauro ko nang ima changi. Sanadu changki. Malangba wai situna lehawi. Upai di leita, maino bimaso mangola somda kare. Manawi bema iraiso mapan sida tholak Iche ki phi singdo sofa da thanamabuni ko. Ihe, aina dum lok sila suya budoda. Kai dinu de je, stair ka thoka sinka yam togon. Nai mayam gina tawsiu bada ai dine ikai ba madum yauri tawrisi. Wai ta salaga leiriba mapuroi bada mu konsillaga. Thambiramo ai tawja haurage. Ikai nungsi yanana malangba ma sukhumi. Yarnida loidarusidi ai dum loisilage. Warauba khajik utuna irai makhatai. Aina haijabase khara suya biu kaidaurage. Manau irai gi michangda leiraga maino bina so haire. Malangba yare inau maina tawjarasani minu khraga phajade chango. Karidi upai le malangba tokpatai. Shumjitu thanamlaga ma imungda prob changre. Manau irai don silaga maino bina makhatari. Inau nangbu kayam kuina saukidoino. Je, ai saudeda sauba sungamde. Harauna mutangdi leisi kaidaurage inau. Ije, ai si wakhal yamna yaude. Ai si ngaurabra khangde je. Ipuroibada phawba ai si kuthaba ngami. Ehena su khanjinganuda. Hoi, nangna tawriba thabaktumadi nangna lali. Madu tawhaidaba thabakni. Ije, punsisida ningamdaba amadi adumak lehaurani. Malangbada lali haijawu mana ngakpiragadi kisu kaiba leiteda. Ije, sumaina sum leibase ai su pamlaktre. Ai mangonda haijarage. Ai mangonda lali haina ai haijarage je. Harau tayamna leiminaba apunbagi saktamdo halsingi mamangda amuktangdi utsi. Oi je, ai su jena haibado loini iladoini. Asumna lainari ngai tanja sida leisido puthekta phawjilakbani. Madam. Mangolda lairambi mawanido sumangtamna loini yengnare. Leisi oirambadoda mainobi harauna. Leisi nang laedana karo olawo. Leisido kare nupi ani ki manang nakna lepe aduga aisu madambo amuktangunage khannuna lairambani. Ada sarna ngasi hairakbadoda ai hekta laabani ma'am. Nakhoi sardi kadai dale haurage. Thabak ama chaluni haidana ai thadaramaga dum chatkre. Oh, lau imungda phamse. Maino bimana mang tharaga leisibo imungda pusali. Manau iraisu makhoigi matung ilai. Sofa pareng thamliba domda mai haifedon silaga maino bitapna. Leisia sida phamo. Yani meda. Iraina mok majedon silaga. Ije Chana badi kai semsige. Leisida mukhiyang laga maino bimana hangli. Leisia kari chasige. Yarni madam kem charogi buksi tan thalle. Kaino madi hayudana kem chakida badu nungaide. Ising oina khara thakjage madam. Oh, hoi. Inau ising class am pubiro. Hoi je. Se hairaga iraido changki. Leisida onsalaga maino bina wari haure. Leisia, aina nangbunagi hairibase atay maramgi kay sugnateda. Wa amasong nangi napamda hawdokningba. Aisu madamgi mapamda kay gumama sangdokningdo na lairambani. Matang yam chari. Aisu ngasidi sangdok hawrage. Ado, Leisia, aina karangang sakibado nangi ngonda warawgano ko. Kemta kanta hawdabagi aina ngonda yam lankre. Madam, ay kemta kanbalayti. Mimang Thok na kaman bahay basidi nupi kay gihaw na sani. Nang nasam na hairakpase yam nungay na Leisi. Ado Leisi, ay si thamoy dawa pumbasa kaya haite. Pung na dam hairage ko. Yani madam, adam haibiyo. Noy ki sir se. Iray laksin mamaram na may no bitrap lepi. Makuday ising glasa mapairaga iray maso thoglakbani. Jeff, sing sinalay ko. Lulu lauraba glass to table da tap na thami. Iray butan sinbo oy na may no binamuk makhatay. Inaw, ising kakta gahan kiba nungayti. Chana bam tang di sama udana.
ꯑꯍꯩ ꯆꯦ ꯑꯩꯁꯦꯃꯛꯀꯤ ꯃꯆꯦꯅ ꯁꯥꯟꯅꯔꯤꯕ ꯀꯣꯛꯁꯤ ꯃꯥꯗꯤ ꯀꯩꯝꯇ ꯈꯪꯖꯕ ꯅꯠꯇꯦ ꯏꯔꯩꯗꯣ ꯌꯥꯝ ꯊꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯄ꯭ꯔꯕꯞ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯍꯥꯏꯗꯣꯛꯂꯨꯕ ꯅꯨꯄꯥꯗꯣ ꯃꯥꯁꯨ ꯍꯜꯂꯛꯂꯕꯣꯏꯔꯦ ꯂꯩꯁꯤꯕꯨ ꯑꯃꯨꯛ ꯊꯤꯜꯂꯨꯒꯗꯕ ꯃꯔꯝꯅ ꯒꯥꯔꯤꯗꯨ ꯒꯦꯠ ꯋꯥꯡꯃꯗ ꯊꯅꯝꯂꯒ ꯌꯥꯏꯇꯝꯕ ꯒꯝ ꯆꯪꯁꯤꯜꯂꯛꯄꯅꯤ ꯃꯪꯒꯜꯒꯤ ꯁ꯭ꯇꯦꯌꯔꯗꯨ ꯀꯥꯈꯠꯂꯤ ꯑꯗꯨꯕꯨ ꯌꯥꯏꯇꯝꯕ ꯊꯣꯡꯖꯜ ꯃꯄꯥꯟ ꯑꯁꯤꯗ ꯆꯞ ꯂꯦꯞꯄꯤ ꯂꯩꯁꯤ ꯑꯃꯗꯤ ꯃꯩꯅꯧꯕꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯔꯩ ꯀꯣꯆꯤ ꯑꯃ ꯏꯌꯥꯎ ꯌꯥꯎꯕ ꯃꯔꯝꯅ ꯌꯥꯏꯇꯝꯕ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯥꯏꯊꯣꯡꯗꯨ ꯏꯃꯛ ꯃꯛꯁꯤꯟ ꯃꯩꯅꯧꯕꯤ ꯃꯈꯥ ꯇꯥꯏ ꯂꯩꯁꯤ ꯅꯈꯣꯏ ꯁꯔꯒ ꯅꯪꯒ ꯂꯣꯏꯅꯔꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯈꯔ ꯀꯨꯏꯔꯦ ꯃꯦꯗꯥꯝ ꯆꯍꯤ 2 ꯐꯥꯔꯛꯑꯃꯅꯤ ꯅꯈꯣꯏ ꯁꯔꯁꯤ ꯃꯕꯨꯛ ꯐꯕ꯭ꯔꯣ ꯑꯁ ꯑꯗꯨꯗꯤ ꯀꯩ ꯋꯥꯅꯣ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦ ꯈꯨꯐ ꯑꯃꯅꯤ ꯑꯋꯥ ꯑꯅꯥꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝ ꯇꯧꯕꯤꯕꯅꯤ ꯅꯪꯒꯤꯗꯤ ꯇꯧꯕꯤꯗ꯭ꯔꯣ ꯇꯧꯏꯗ ꯑꯃꯔꯣꯝꯗꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯁꯔ ꯌꯥꯏꯇꯝꯕꯅ ꯁꯦꯝꯕꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯋꯥꯔꯤꯗꯨ ꯈꯔꯒ ꯍꯦꯟꯅ ꯁꯤꯔꯤꯌꯁ ꯇꯥꯁꯤꯟꯅ ꯃꯩꯅꯧꯕꯤ ꯃꯈꯥ ꯇꯥꯏ ꯂꯩꯁꯦ ꯅꯪ ꯅꯈꯣꯏ ꯁꯔꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯥ ꯃꯩꯅꯧꯕꯤ ꯃꯥꯅ ꯑꯔꯊꯗꯨ ꯂꯩꯅ ꯍꯪꯂꯒꯁꯨ ꯂꯩꯁꯤ ꯃꯥꯅꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯗꯣꯔꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯦꯗꯥꯝ ꯑꯗꯨꯗꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯃꯦꯗꯥꯝ ꯅꯪ ꯑꯃꯗꯤ ꯅꯈꯣꯏ ꯁꯔꯒꯤ ꯃꯇꯥꯡꯗꯅꯤ ꯍꯣꯏ ꯍꯥꯏꯕꯤꯌꯨ ꯃꯦꯗꯥꯝ ꯂꯩꯁꯦ ꯅꯪꯅ ꯅꯈꯣꯏ ꯁꯔꯕꯨ ꯅꯨꯡꯁꯤꯔꯒꯗꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯃꯔꯛ ꯊꯠꯅ ꯂꯩꯁꯤꯒꯤ ꯃꯣꯕꯥꯏꯜꯗꯣ ꯔꯤꯡ ꯑꯃ ꯂꯥꯛꯈꯤꯕꯅꯤ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯂꯒ ꯂꯩꯁꯤ ꯃꯣꯃꯣ ꯅꯣꯛꯏ ꯃꯦꯗꯥꯝ ꯀꯣꯜ ꯑꯝꯇ ꯄꯥꯏꯈꯠꯀꯦꯀꯣ ꯄꯥꯏꯔꯣ ꯃꯣꯕꯥꯏꯜꯗꯣ ꯃꯅꯥꯗ ꯊꯝꯂꯒ ꯂꯩꯁꯤꯗꯣ ꯋꯥꯔꯤ ꯁꯥꯏ ꯑꯩ ꯃꯦꯗꯥꯝꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤ ꯄꯥꯏꯍꯜꯂꯛꯑꯣꯕ ꯃꯦꯗꯥꯝ ꯁꯤ ꯍꯥꯏꯔꯒ ꯂꯩꯁꯤꯗꯣ ꯃꯩꯅꯧꯕꯤꯗ ꯃꯣꯕꯥꯏꯜꯗꯨ ꯄꯤꯁꯤꯜꯂꯤ ꯃꯇꯧꯗꯨꯗ ꯃꯩꯅꯧꯕꯤ ꯏꯉꯛꯉꯛꯅ ꯀꯅꯥꯅꯣ ꯁꯤꯕꯣ ꯄꯥꯏꯔꯒ ꯈꯪꯒꯅꯤ ꯃꯦꯗꯥꯝ ꯄꯥꯏꯔꯒ ꯌꯦꯡꯉꯨ ꯃꯩꯅꯧꯕꯤ ꯃꯣꯕꯥꯏꯜꯗꯨꯗ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯒ ꯍꯜꯂꯣ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯃꯣꯕꯥꯏꯜꯗꯨꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯩꯅꯧꯕꯤ ꯑꯩ ꯃꯉꯥꯜꯅꯤ ꯗꯣꯛꯇꯔ ꯃꯉꯥꯜ ꯃꯉꯥꯜ ꯅꯪꯗꯤ ꯂꯩꯁꯤꯒ ꯃꯇꯧ ꯀꯔꯝꯅ ꯁꯔꯄ꯭ꯔꯥꯏꯖꯅꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯄꯕꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦꯅ ꯈꯟꯕꯗꯣ ꯑꯗꯨꯝ ꯏꯀꯥꯏꯔ ꯂꯩꯔꯕ ꯉꯁꯤꯗꯤ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯅ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯅꯤ ꯁꯥꯒꯠꯂꯨꯕ ꯑꯁꯥ ꯑꯃ ꯀꯥꯏꯕꯒꯨꯝ ꯃꯩꯅꯧꯕꯤ ꯃꯪꯗꯨꯅ ꯂꯩ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯃꯥꯂꯪꯕꯗꯨ ꯃꯈꯥ ꯇꯥꯏ ꯑꯩ ꯌꯥꯎꯔꯒ ꯅꯣꯡꯃ ꯐꯖꯅ ꯀꯣꯏꯔꯒꯦ ꯑꯍꯣꯏ ꯀꯣꯏꯔꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯝꯅꯕ ꯇꯧꯔꯒꯦꯀꯣ ꯕꯥꯏ ꯃꯉꯥꯜꯗꯣ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜꯗꯣ ꯂꯩꯁꯤꯗ ꯑꯃꯨꯛ ꯇꯞꯅ ꯄꯤꯁꯤꯜꯂꯒ ꯃꯉꯥꯜꯁꯤ ꯌꯥꯝ ꯐꯕ ꯃꯤꯅꯤ ꯂꯩꯁꯤ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯀꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯁꯔꯁꯨ ꯃꯕꯨꯡ ꯃꯄꯥꯎ ꯌꯥꯝ ꯐꯕꯅꯤ ꯃꯦꯗꯥꯝ ꯑꯗꯣ ꯃꯦꯗꯥꯝꯅ ꯍꯥꯏꯕ ꯋꯥꯗꯨꯕꯨ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯈꯨꯠ ꯊꯥꯈꯤꯕꯗꯣ ꯃꯗꯨꯒꯤ ꯋꯥꯅꯤ ꯑꯗꯨꯒꯤꯗꯤ ꯃꯦꯗꯥꯝ ꯑꯩ ꯀꯩꯝꯇ ꯈꯟꯕ ꯂꯩꯇꯦ ꯃꯦꯗꯥꯝꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯔꯅꯨ ꯑꯩ ꯀꯩꯝꯇ ꯈꯟꯗꯦꯕ ꯂꯨꯍꯣꯡꯕꯗꯤ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯒꯦ ꯋꯥꯠꯂꯤꯗ ꯃꯦꯗꯥꯝ ꯊꯥ 9 ꯋꯥꯠꯂꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕꯗꯨ ꯑꯣꯏꯌꯨꯀꯣ ꯏꯅꯥꯎꯁꯤꯗꯤ ꯑꯗꯣ ꯃꯦꯗꯥꯝ ꯍꯧꯖꯤꯛ ꯅꯅꯥꯎꯗ ꯂꯥꯟꯅ ꯈꯟꯕꯤꯕ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯂꯣꯏꯅ ꯂꯥꯜꯂꯒ ꯂꯩꯔꯝꯃꯦꯗꯅ ꯃꯦꯗꯥꯝ ꯀꯩꯁꯨ ꯂꯥꯟꯗꯦꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯣ ꯃꯦꯗꯥꯝꯅ ꯁꯔꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ ꯁꯔꯕꯨ ꯃꯦꯗꯥꯝ ꯈꯛꯇꯒꯤ ꯑꯣꯏꯅꯤꯡꯕ ꯃꯦꯗꯥꯝꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅꯗꯨꯃꯛ ꯂꯩꯍꯟꯅꯤꯡꯕ ꯑꯗꯨꯒꯤꯅꯤ ꯂꯩꯁꯤꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯩꯅꯧꯕꯤ ꯃꯕꯨꯛꯇ ꯈꯜꯂꯤ ꯂꯩꯁꯤ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯍꯩ ꯑꯃꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ ꯍꯥꯏꯔꯝꯗꯕꯅꯁꯨ ꯍꯦꯟꯅ ꯐꯩ ꯅꯐꯝꯗ ꯆꯟꯅꯔꯔꯣꯏꯗ꯭ꯔꯕ ꯋꯥꯍꯩꯅꯤ ꯑꯩ ꯑꯗꯨꯃꯛ ꯂꯣꯠꯂꯒ ꯊꯝꯈ꯭ꯔꯒꯦ ꯑꯁꯨꯝ ꯂꯣꯠꯁꯤꯟꯈ꯭ꯔꯒꯦꯗ ꯑꯉꯥꯡ ꯃꯆꯥꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯌꯩꯇꯝ ꯃꯃꯥꯁꯨ ꯋꯥꯈꯜ ꯈꯔꯗꯤ ꯈꯜꯂꯤ ꯈꯟꯐꯝꯁꯨ ꯊꯣꯛꯄꯅꯤ ꯃꯩꯅꯧꯕꯤ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩ ꯋꯥꯍꯩꯅꯣ ꯃꯥꯅ ꯂꯩꯁꯤꯗ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤꯁꯦ ꯃꯥꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯩꯅꯣ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯁꯥꯟꯅꯔꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯊꯨꯅ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ ꯐꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯃꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯔꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯏꯔꯛꯄ ꯄꯨꯝꯅꯃꯛ ꯑꯩ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯒꯦ